ꯃꯌꯥꯝ ꯁꯤꯗꯩꯗ ꯄꯣꯁ ꯑꯃꯈꯛ ꯇꯧꯕꯤꯔꯛꯂꯤꯁꯤ ꯃꯁꯤ ꯑꯝꯇ ꯄꯥꯃꯤꯟꯅꯁꯤꯀꯣ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯦꯅ ꯑꯩꯗꯤ ꯂꯧꯖꯩ ꯁꯤꯗ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯁꯤꯔꯕ ꯅꯨꯄꯤꯁꯤꯅꯕꯨ ꯅꯣꯔꯃꯦꯜꯗ ꯑꯉꯥꯡ ꯁꯤꯅ ꯄꯣꯛꯂꯛꯑꯦꯌꯦ ꯑꯉꯥꯡꯗꯨꯁꯨ ꯄꯨꯝꯂꯕ ꯃꯃꯥꯒꯤ ꯐꯤꯕꯝꯁꯤꯅ ꯌꯦꯡꯕꯤꯌꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯗꯣꯛꯇꯔ ꯑꯩꯅ ꯍꯥꯏꯕ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯃꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯗꯤ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯦꯅ ꯑꯩꯗꯤ ꯂꯧꯖꯩꯑꯕ ꯃꯔꯝꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯃꯤꯔꯣꯜꯂꯛꯄ ꯍꯧꯕꯗꯒꯤꯅ ꯆꯦꯛꯑꯞ ꯁꯨꯝ ꯆꯠꯂꯛꯄꯗ ꯗꯣꯛꯇꯔꯁꯤꯡꯗꯨꯅ ꯃꯥꯒꯤ ꯌꯦꯡꯉꯤꯕ ꯗꯣꯛꯇꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤꯁꯤ ꯅꯣꯔꯃꯦꯜꯅꯤ ꯅꯣꯔꯃꯦꯜꯗ ꯎꯅꯕ ꯌꯥꯅꯤꯅ ꯊꯥ ꯀꯌꯥ ꯍꯥꯏꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯎꯅꯒꯗꯧꯔꯕ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏ ꯇꯥꯏꯃꯤꯡꯗꯨꯗ ꯏꯟꯖꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯚꯟ ꯃꯈꯣꯡꯅ ꯆꯪꯈ꯭ꯔ ꯐꯥꯎꯕꯗ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯅꯣꯏꯒꯤꯁꯤ ꯅꯣꯔꯃꯦꯜꯗ ꯎꯅꯕ ꯌꯥꯗ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯔꯔꯣꯏ ꯑꯗꯥ ꯇꯧꯔꯔꯣꯏꯅ ꯃꯌꯥꯝ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯐꯥꯎꯗ ꯑꯣꯄꯔꯦꯁꯟ ꯇꯥꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯒ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯔꯝꯃꯅꯤꯅ ꯍꯥꯏꯕ ꯃꯌꯥꯝꯅꯁꯨ ꯁꯤꯔꯝꯂꯒꯅꯤ ꯁꯣꯏꯗꯅ ꯁꯤꯔꯝꯃꯒꯅꯤꯅ ꯆꯤꯡꯅꯕ ꯆꯥꯎꯅ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ICUꯗ ꯚꯦꯟꯇꯤꯂꯦꯇꯔ ꯄꯥꯜꯂꯒ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯃꯇꯧ ꯀꯝꯗꯧꯅ ꯑꯉꯥꯡ ꯑꯁꯤꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯗ ꯎꯅꯔꯝꯗꯣꯏꯅꯣ ꯁꯤꯅꯤꯗ ꯗꯤꯂꯤꯚꯔꯤ ꯇꯧꯔꯝꯗꯣꯏꯅꯣ ꯁꯤꯅꯤꯗ ꯀꯣꯏꯁꯟꯁꯦ ꯂꯥꯛꯏꯁꯦ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯤꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯄꯥꯕ꯭ꯂꯤꯛꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯈꯪꯅ ꯏꯍꯨꯜ ꯈꯪꯅ ꯋꯥ ꯉꯥꯡꯕꯤꯌꯨ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯄꯤꯌꯨ ꯁꯤꯅꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤꯗꯩꯗ ꯁꯤꯗꯤ ꯇꯁꯦꯡꯅ ꯁꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯗꯣꯛꯇꯔꯅ ꯊꯣꯛꯂꯛꯄ ꯁ꯭ꯇꯦꯠꯃꯦꯟ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯣꯡꯅ ꯍꯦꯛꯇ ꯃꯤꯅꯝꯕꯅꯦꯕ ꯃꯁꯤꯗꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯁꯒꯨꯟ ꯇꯧꯕ ꯍꯥꯏꯗꯣ ꯁꯤ ꯀꯧꯋꯦꯕ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯁꯦ ꯃꯤꯌꯥꯝꯅ ꯊꯥꯖꯗꯦ 80% ꯊꯥꯖꯗꯦ ꯃꯥꯒꯤ ꯆꯥꯟꯅꯔꯨꯕ ꯃꯤ ꯈꯔꯅ ꯊꯥꯖꯕꯗ ꯍꯦꯟꯅ ꯑꯗꯣ ꯊꯥꯖꯗꯕꯒꯤ ꯆꯥꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ 100% ꯊꯥꯖꯔꯔꯣꯏꯕ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯅꯤꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯁꯤꯒꯤꯗꯕꯨ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯣꯕ ꯁꯤꯗꯩꯗ ꯐꯣꯇꯣꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯉꯥꯡ ꯑꯃ ꯅꯣꯔꯃꯦꯜꯗ ꯎꯅꯔꯝꯒꯗ꯭ꯔꯥꯕ ꯁꯤ ꯅꯨꯄꯤꯁꯤ ꯍꯤꯡꯉꯤꯐꯥꯎ ꯍꯥꯏ ꯉꯝꯗ꯭ꯔꯕꯅꯤ ꯃꯣꯏꯅ ꯑꯍꯤꯡꯕ ꯅꯨꯄꯤꯅꯤ ꯅꯠꯇ꯭ꯔꯒ ꯑꯁꯤꯕ ꯅꯨꯄꯤꯅꯤꯐꯥꯎꯗ ꯁ꯭ꯇꯦꯠꯃꯦꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯒꯣꯔꯃꯦꯟꯅꯁꯨ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯗꯣꯛꯇꯔꯅꯁꯨ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯦꯕ ꯉꯝꯃꯒꯗꯤ ꯍꯤꯡꯉꯤ ꯅꯨꯄꯤꯁꯦ ꯇꯒꯠ ꯇꯒꯠ ꯇꯦꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯅꯣꯔꯃꯦꯜꯗ ꯑꯉꯥꯡ ꯎꯅꯕ ꯉꯝꯕ ꯅꯨꯄꯤꯅꯦꯅ ꯍꯥꯏꯌꯨꯅꯦ ꯉꯝꯃꯣꯏꯕ ꯁꯤ ꯀꯩꯁꯨ ꯁꯤ ꯅꯨꯄꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯅꯣꯔꯃꯦꯜꯗ ꯑꯉꯥꯡ ꯎꯅꯩꯅ ꯍꯥꯏꯗꯣꯏꯅꯣꯕ ꯁꯤ ꯃꯌꯥꯝ ꯈꯟꯊꯅꯤꯡꯉꯥꯏꯅꯤꯀꯣ ꯁꯤꯁꯦ ꯃꯌꯥꯝ